animated suspension lehendanaba hotnabiyu. Lamdam asida lairiba MLA singna amatta oina chungsinaduna mapangal leiba lainga ama lehenbaga loinana matungda sigumba animated suspension lehendanabagidama hotnabiyu. Ngasi press club ta pangthokpa pangmisinga unabada Challenger Youth of Khundrakpam AC President James Laisangthemna mathaki wafam asi phongdoladuna makha tana hai. Ngasi lamdam asida thokliba irang asi BJP lenga lakpadagi illegal migrants sing takthoknaba biometric sizinaba haurakpa. Reserve Forest tagi lam khopchin basingbu takthokluba amadi narco terrorist singna thaba popi pambi kaya amangata thoalubadagi kuki terrorist singna haurakhiba irangni asukluraba leibak kitangka asida leibak kidamak kathoklaba Lengak amabu lehendraga animated suspension lehenba haibasi lamdam asigi miyamgi chawna mangjabani haiki ihumbagi thabak chathabada yamlaba khulai fagatkhre security force ke apunba kangbu amana Technopal district ki Sinam village ki akoibada thiba humbagi thabak chathabada bom yauna yamlaba khusu khulai kaya marum fagat pangamkhre hiram asiga mari lenana Manipur police tagi phangba pawamagi matungina security force ke apunba kangbu aduna thiba humbagi thabak chathaba aduda fagalaba khulai sing adudi magazine yauna local made 9mm pistol ama magazine yauna 7.65mm gi Russiana saba pistol ama local made improvised long range mortar ani kg 70 rongi oigadaba IED tara manga 9.62mm SLR gi kapa yariba nongmai maru tara 7.62mm AK gi kapa yariba maru tara kapa yariba 9.62 RIM met nongmai maru tara kapa yariba 9mm gi nongmai maru manga kapa yariba insas ki nongmai maru kunga manga 7.65mm pistol gi kapa yariba nongmai maru ahum 36 hand grenade mari electric detonator tara amadi number 8 ki detonator manga ni hairi amaromda security force ki apun makangbu amana Churchandpur district ki national highway paring da laiba kabrang amadi Esqualian khulda saramba volunteer check post sing thugai khre hairi Hiramasiga mari lenana police control room dagi phangba pawgi matungina security force ki apun makangbu amana Churchandpur district ki national highway gi paring da laiba kabrang amadi S Patilan khulda saramba volunteer check post sing thugai khre hairi masigi matangda Manipur police control room dagi phangba pawgi matungina security force ki apun makangbu amana ngarang volunteer check post adu thugai khibani check post asi lamdam asida hojik tholeba irang asi horakpadagi hauna leirakpani Housing mafam asida security force leiduna miyamgi chathok chasin tawbada safaba ama ohennaba ngamle security force na state asigi highway tek takaidina amadi safana thamnaba honari hairi political gi charang na baloishinduna ingtapa hanjilaknaba khongthang lokhalu folks political gi charang na baloishinduna mahausa gi ingtapa hanjilaknaba khongthang lokhalu haina Federation of Civil Society Organization Folks Manipur na thadorokpa cherol amana hairi Folks ki Secretary Information and Public Relation Neris Mangang na thadorokpa cherol amana hai tha sigi mapanda Chief Minister and Birena Manipuri Governor da resignation pisin kraba matungda state asida lengak pairiba legislature singi marakta leader khanba ngamdabadagi thorakpa political gi oiba charang na ba marakta center na masigi khudong chaba lawduna state asida president rule suspended animation thamjilakpa si central government na state asigi loan mapung phana Supai paisin ba yananaba amadi makhoina tawningba tawba yanaba chatharakpa aronba thorang amani haina lawroidabagi maram leite state asida chin kuki jo singna Manipur gi apunbagi saktamda singna duna chatharakliba chahi ani mapung phajilakadaroba lana sida Manipur gi apunbagi saktam kadnaba chongthoraki bakhul ngakpa singbu tongan tonganba maral kaya pisenduna faba punba kaya hokiba numit kharani gi matam asida leptana chatharakpa folks na taraina lawde Thawong makha tana chatharaklabadi miyamna hongnaruba naidana khongjang ama changsilakloi hainingai leite loinana state asida deploy tawriba masing yamlaba central paramilitary force singna makha tana miyamda maru oina khulngakpa sing phaba punba amadi meira paibi ima ibel singda aki akhang piroidabani kuki khul singa tainaba mafam singda deploy tawduna mitai khul singda kuki singna landarakpa thingnaba thawrang paikhatkadabani nongmai kapa lepa khaktana Thokliba irang asi nemthare haina lawba yaroi lana sina maram oiraga mayumai thakraba internal displaced person sing masa masagi mayumda hanjinaba khongthang center na lokhatkadabani Housing state asida PR thamjilakpa sina Manipur miyamda khoirang khoisaunaba pohaliba amadi miyamda chingnaba phawaliba asi yengduna thubada matik chaba luchingba khanduna lamdam asida tangdu leitaba ingtapa mahausagi punsida hanjilaknaba honagadabani haina cherol asina makha taragli